AgniVeer Singbu BJP office Ngakhangani Haibadu Kejriwal na Cheikhre BJP office tangang security guard singwaina AgniVeer Singadu atopadagi hena khudong chaba piba pami haina phongdokiba BJP National General Secretary Kailas Bijay Vargiyagi wafam adu Delhi Chief Minister Arvind Kejriwal na Cheikhre job security ki matangda Agnipat protester singi nungnangba singadu kohonana bohona ba ama oina Agnipat scheme gi makhada sahi mari thabak tawduna AgniVeer haina khangnaraba sing adubu makhoi duty loiduna thabak tagi toklaba tungda BJP office ta security guard ki thabak singi damag makhoi da ahanba khudong saba pigani haina paumi singda BJP gi National General Secretary aduna haikibane madugi paukhumda armed forcing da yaunaba train tawraba naham yoi singbu security guard amagi thabak adu pamlamba oigani haina BJP lusing baduna khalliba adu Mr. Kejriwal na thina yaning da phongdokhe Nahasing amasung laibak asige army personnel bu asuk yamna ikai khumnadaba tawgano aikoi gi laibak in harol sing na army da yauduna makhoi gi punsi chuppa laibak ki thabak tawba pamba maramdage test adu pass tawna ba physical exam adu pass tawna ba nungthil numidang khaktana kanna honarakibane madu BJP office ki mapanda guard ama oina pamba maramdage natte haina Mr. Kejriwal na tweet tawkhe Agnipat scheme gi matang da military da yauba pamjaba singna akanba protesting chathare BJP National General Secretary Mr. Bijoy Vargiyana AgniVeer Singh asi military training gi matungda khunai da makhoina amuk hek halakpaga matik chaba masung resource laiba miyoi oirgani haikhe military training da thaksi khasi laiba masung order in bahai base yaukhrebane sahi taraga taret makhai dage sahi kulumdoi fauba kanagumba sahi kunmathoi subada yauraba faubada magi sahi kunmanga sugane makhoi aduna sahi mari gi thabak tagi amuk halakpaga makuta lupa lakh taraga mathoi amasung AgniVeer base ama phanglagane BJP office asigi damag karigumba ihakna security guard ama waiba tarabade aina AgniVeer ama khangani haina paumi singda Mr. Bijay Vargiyana haikhe security guard kamen aduge matangda BJP MP Barun Gandhi na mahak masagi party gi miyoi adubu yaning da phongdoktuna tweet tawkhe Army Navy Air Force na Agnipat scheme gi recruitment hauragane Defense Service singda milaw na bagi center gi ano ba Agnipat recruitment scheme gi makada AgniVeer singi ahan ba batch adu gi damag registration process adu June 13 dagi hauragani amasung online examination adu July 13 da pangthoklagani haina nongmaijing numita makok thongba official amana phongdokre AgniVeer scheme adu gi matangda Department of Military Affairs ki additional secretary Lieutenant General Anil Puri Indian Army gi Adjutant General Lieutenant General Bansi Ponapa Indian Navy ki Chief of Personnel Vice Admiral Dinesh Tripathi amasung Indian Air Force ki Personnel in Charge Air Marshal S.K. Jana ngarang AgniVeer scheme adugi matangda apunba press conference ama pangthokhe press conference adu da Lieutenant General Puri na haikhe scheme adu thabak to onthok na ba government na thabak changsin ba hore naharol sing na makoi gi protest loisin ba chumle haina mahak na appeal tawkhe Scheme adugi makada AgniVeer Singh launa bagi Navy gi thorang adu phongdokladuna Vice Admiral Dinesh Tripathi na Naval Headquarters ta June 15 fawbugi manungda recruitment adugi chawrakpa guidelines ama puthoklagani haikhe recruit singi ahan ba batch sing adu November 18 fawbada training program da yawgani haina mahak na haikhe scheme asigi makada Navy na nupa amasung nupi pumnamag AgniVeer Singh oina lauksin gani haikhe Indian Air Force ki matangda Air Marshal S.K. Jana June 13 da registration process adu hauragane July 13 da recruitment adugi phase 1 gi online examination chathabagi process adu hauragani haikhe aikoina December 13 fawbugi manungda recruit sing adugi ahanba batch adugi training haunaba thorang tawri haina Air Marshal Jana na haikhe Army gi recruitment gi matangda Lieutenant General Vansi Ponapa na ningthokaba numitta Army na draft notification ama thoklagani amasung Force asigi tongan-tongan ba recruitment unit sing na makata ba notification sing July amadagi thokpa hogani haikhe Agnipat scheme asigi makada August September amasung October dang India gi mafam pumnamag recruitment rally sing pangthokane December gi ahan ba masung ani suba sayol da personnel lising kun mga na saba ahan ba batch adu training program adu da yawragani haina Lieutenant General adu na haikhe mathang da ani suba tangka ki recruit sing adu February 12 rom gi aduai da makhoi gi training da yawragane Chawrakna personnel lising ni furom khannaba laibak asigi mafam kaya da punna recruitment rally marfuga humdoi singani haina mahak na haikhe mathau pangthokpada sidabade AgniVeer Singh da lupa crore ama compensation pigane
Hauzik Laibaki Wathok Oiraba Center gi Agnipat scheme aduna Lanmi oina khallaba AgniVeer singna karigumba Laibaki thabak tawbada magi punsi kathokhiba tarabade Makoida lupa crore amagi compensation pigani haina Department of Military Affairs DMA gi Additional Secretary Lieutenant General Anil Purina ngarang media da piba pawdam amada phongdokre Shahi khudingi Defense Service ahum haibade Army Navy amasung Air Force dagi miyoi lising taraga taret ka chatruk lom matam sudana thabak dagi pothai Adubu makoida thabak adudagi potharaba tungda makoi kari tawgani haina kanamatana hangde haina mahakna haike Reform asi matam sangna panthaduna lairakhrabane thauram asiga loinana aikoina naha oiba masung experience purakpa pame service ahum asida thabak tahonanaba India gi naha singidamak Union Cabinet na June taraga marida recruitment scheme ama approve tawki amasung scheme asigi makhada khallaba naha singadu AgniVeer haina khangnagane scheme adu analyze tawnaba center na army yawningba Lising nifuga taruk recruitment tawba hauragani haina mahakna haike Agnipat scheme gidamak yawnaba che tharakpa miyoi singadu laibak sigi mafam kayada thokliba mai thaba natraga hingsagi protest amatada makhoi yawde haiba wasak cherol ama pigadabani haina makok thongba defense officer singna ngarang phongdokre Army Navy amasung Air Force dagi makok thongba officer singna pawdam ama piba media da wangangladuna Lieutenant General Anil Purina makha taraduna mai thaba natraga protest amatada mahak kaidawngayda saruk yade haiba wasak cherol ama AgniVeer pumnamak na pigadabani haike AgniVeer singna makoibu khananabagi khanadringayge mamangda applicant pumnamak police verification tawgani haiba achetpa wafam phongdokladuna armed forcing da indiscipline gi mafam laite haike Agnipat scheme asi amuk handokloi hainasu ngarang mahakna achetpa mawongda haike Manipur Laingaki Labor Department di su nomliba sinmi singi yaifa thawrang kaukhre Labor Department na sakiba Night Shelter Home Lanai Miyoi amana ka assignment charga leire Manipur Laingaki Labor Department na sanyam thadaduna su nomliba sinmi singi yaifa thawrangi damak sakiba Night Shelter Home Lanai Miyoi amana home adugi kasing miyam da sandoklaga assignment chaduna leire Somdana Labor Department di su nomliba sinmi singi yaifa na balaibani haiba phawba kaukhre Lanai Miyoi na ka sandoklaga chaduna leiriba Night Shelter Home ani adu sing natraga tamgi mafam amada thabak suruba sinmi singna numidang athengbada mayumda hanbagi khudong chaba leitraba matamda ahing amakhak yarek chanaba lupa crore mayam thadaduna Laingaki Labor and Employment Department haukiba chahi 10 romgi mamangda sakhibani haire home sariba mafam adusu Imphal gi maru oiba mafam oiriba Dingku Road ki awang thangba nakaldane shelter home ni haina kanagumba miyoinadi hek ubada khanglaroi lanai miyoi amage yumgumna uba phangane Sangphamdasu angauba machuna yumbugi ayaba yaudana manung changbigano lambida gari khambigano gate mamangdasu gari khambigano haina thajillaga thamme Night Shelter leiriba mafam aduda Labor Department na hana thelamba signboard leiramdre lanai miyoi kaya building aduda leisilamba thengnakhe mafam aduda laingaki Labor Department na senanaba thamba caretaker adu unanaba honavada thiba phangkhide mafam aduda asanba kada leiriba miyoi sing adunadi makoina leiriba ka sing adu Labor Department ki Night Shelter Home ni haiba phawba khanglam khide mafam aduda asanba kada leiramba miyoi amana pause asida hai makoidi miyoi amada thagi ka awaiman piduna leibane mafam asi Labor Department ki Night Shelter Home ni haiba makoi khangde makoina tha amada ka ama waibada sel kaya pibage haibadu phawba phongdu u haiba yakhide tawbadade yumbuni haina makoina awaiman piribadu lamlai maikairomdagi miyoi ni haire home animak hauje ahangba ka ama phawba leitre haina miyoi aduna phongdorokhe lupa crore kaya changna sakhiba Night Shelter Home adu matau karamna lanai miyoina ka sandoklaga assignment chaduna leiramlibano haibase wahang oire hiram asigi matangda pausi asigi paumina sinmi khara wari sanaba matamda matam kharagi mamangda de mafam asida Labor Department na office hanglaga thabak tawba phawba uki haina phongdorokhe laingang na order thoktuna laingaki quarter singda employee masanatana atopa miyoi singda ka sandoklam sing Tigalaga chairak pibagi thabak chatharingayda matau karamna laingakna saba Night Shelter Home da sinmi nataba miyoida ka sandoklaga thamlibano haibadu thidokpa changi haina phongdoklakhe Labor Department na sel puthokduna shelter home sing saramba masung home adugi ka sing lanai miyoi kayada sandoklaga awaiman sariba mapu adu kanano haiba chapchana khangba ngamdre masigisu mathakta mahaki oiba wafamsu pausi asina miyamda thamnana bahonabada pau phongnaba ngamdre amaromda pausi asina laingaki Labor Department ki official amaga wari sanabada hairiba Night Shelter Home sariba lam asigi mapuga laingaka wakhal phawdoknadaba kharadagi lam asigi matangda muknaba ama leire Night Shelter Home sariba
lam asigi sel dit adu registration taunaba labor department na thabak lawkhatpada lamgi mapuna matam aduge laingak na mangondagi lam laikibage pigidaba sel khara pidana leire loinana matam adugi laingak aduna mahaki macha ani thabak pigani haikhraga haujik phawba pidana leire maram asina lam asi laingak ta piba ngamlaroi haina mukdaga laikibane laingak tagi lawkiba lamgi senpham adu handoklabasu handoklagi haina hairakpadagi yanaba purakpa ngamdana leire Hairiba night shelter home ase ngasidagi na chahi 7-9 lomgi mamangda matam kharang hangdoklaga thabak tawba hawrurabane lamgi matangda sayenaba lairakpadagi thabak lepkhibane haujik department na kari paikhatpa yabagi haibadu khanari haire aroibada tabiriba pumnamakpu thagatchare